ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯖ ꯊꯥꯖ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ, ꯂꯥꯏꯖꯅ ꯗꯂꯥꯟꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯑꯣꯟꯊꯗꯨꯅ ꯃꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯩꯀꯠꯅꯕ ꯑꯃꯗꯤ ꯊꯥꯖꯅ ꯗꯂꯥꯟ ꯑꯗꯨꯗ ꯂꯩꯍꯧꯈꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯄꯨꯅ ꯂꯥꯏꯖꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯖꯒꯤ ꯃꯄꯨꯒ ꯂꯥꯏꯖꯒꯤ ꯃꯧꯄ꯭ꯋꯥ ꯊꯣꯏꯕꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯂꯤꯅꯔꯤꯉꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯈꯣꯏ ꯇꯨꯝꯕ ꯆꯪꯅꯈꯤ꯫ ꯊꯣꯏꯕꯒ ꯃꯕꯣꯛꯀ ꯇꯨꯃꯤꯟꯅꯩ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯄꯨꯗꯤ ꯃꯇꯣꯝꯇ ꯇꯨꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ, ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯞꯅ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯌꯨꯝꯁꯤꯕꯣ, ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯒ ꯂꯩꯔꯕ ꯖꯥꯠꯂꯅꯦ? ꯑꯁꯣꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯊꯣꯏꯕꯕꯨ ꯀꯟꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯊꯣꯏꯕꯁꯦ ꯃꯪꯂꯥꯛꯅꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯖꯒꯤ ꯃꯄꯨꯅ ꯊꯣꯏꯕꯗ ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ ꯊꯣꯏꯕ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ, ꯏꯄꯨ, ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯑꯄꯠꯄꯤ ꯑꯃꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯊꯣꯏꯕ ꯍꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯌꯦ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯏꯄꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯣꯛꯇ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯕꯣꯛꯅ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯕꯣꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯀꯤꯔꯤꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯄꯨꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯉꯛꯇꯨꯅ ꯑꯃꯨꯛ ꯍꯤꯞꯊꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯥꯏꯖꯒꯤ ꯃꯄꯨꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯅꯤꯡ ꯃꯌꯥ ꯋꯥꯏ ꯁꯤꯠꯂꯤ꯫ ꯂꯥꯏꯖꯒꯤ ꯃꯕꯣꯛꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯂꯤ꯫ ꯊꯣꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯒ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯏꯁꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ, ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯐꯦꯡꯂꯒ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ, ꯍꯩ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯉꯔꯥꯡ ꯌꯨꯝꯁꯤ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯇꯥꯏꯅꯦ, ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯒ ꯂꯩꯔꯕ ꯖꯥꯠꯂꯣ? ꯏꯁꯨ ꯊꯣꯏꯕꯁꯨ ꯉꯔꯥꯡꯗꯤ ꯃꯪꯂꯥꯛꯅꯩ, ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯧꯕ ꯖꯥꯠꯂꯣ ꯃꯁꯤꯕꯣ? ꯈꯪꯗꯦꯅꯦ ꯃꯄꯨ, ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯥꯁꯣꯟꯅꯅ ꯇꯥꯏ꯫ ꯌꯨꯝꯁꯤꯕꯨ ꯀꯔꯤ ꯐꯠꯇꯕ ꯂꯩꯔꯖꯥꯠꯅꯣ? ꯈꯪꯗ꯭ꯔꯦ, ꯏꯁꯨ ꯂꯥꯏꯖꯅ ꯁꯣꯛꯂꯤꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯗꯁꯥ ꯑꯃꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯗꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯍꯣꯏꯅꯦ ꯃꯄꯨ, ꯃꯊꯛꯀꯤ ꯗꯂꯥꯟꯗꯅꯦ ꯉꯔꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯣ, ꯑꯗꯨꯅꯗꯤ ꯗꯣꯂꯥꯟꯁꯦ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃ ꯅꯤני ꯌꯦꯡꯈꯤꯁꯤ, ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯗꯂꯥꯟ ꯀꯥꯐꯝ ꯑꯗꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯄꯅ ꯗꯂꯥꯟꯒꯤ ꯃꯊꯛ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯗꯣꯂꯥꯟꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯈꯔ ꯂꯦꯞꯄꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ, ꯌꯨꯝꯁꯤꯕꯨ ꯂꯥꯏꯖꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ? ꯃꯥ ꯃꯁꯥ ꯂꯩꯕ꯭ꯔꯣ? ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ, ꯋꯥ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯦ꯫ ꯏꯕꯨꯡꯉꯣ, ꯃꯥꯗꯤ ꯉꯍꯥꯟꯗꯒꯤ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯦ, ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ, ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯩ ꯃꯥꯒꯤ ꯃꯄꯨꯅꯤ, ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯝꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ?
ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯗ ꯃꯥꯒ ꯄꯨꯟꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅ ꯍꯪꯒꯦꯅ ꯇꯧꯕꯅꯤꯗ 이붕어 타자는 망부 놈이 뚜드니네 이술라이지수 속더나 호스피탈다 레이지세 칸그래 먹고이 아니기 더독시 안극바 하이드니 타자는 망부 놈이다 라이지세 소에 하이바 호이 이붕어 아두디 ям 누가이저래 라이지는 레리보 호스피탈도 머밍도 엄다 하비로 프라바티 호스피탈 하이브니 이붕어 아두디 ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯄꯨꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯒ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯊꯤꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯖꯗꯨ ICUꯗ ꯂꯩꯔꯝꯈꯤ ꯑꯗꯨꯅ ꯃꯍꯥꯛ ꯎꯅꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯖꯒꯤ ꯃꯄꯥꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯋꯥ ꯍꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯌꯥ ꯈꯪꯕ ꯑꯣꯏꯗꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯈꯪꯗꯦ ꯍꯥꯏꯕꯅ ꯑꯌꯥꯝꯕ ꯈꯨꯝꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯗ ꯍꯪꯈꯤ ꯂꯥꯏꯖꯅ ꯁꯣꯛꯂꯒ ꯂꯩꯕꯗꯨ ꯀꯔꯝꯅ ꯊꯦꯡꯅꯔꯛꯄꯅꯣ ꯁꯥꯔ ꯑꯩꯅ ꯃꯅꯤꯡꯗ ꯂꯂꯣꯟꯕꯤꯗ ꯄꯤꯅꯅꯕ ꯃꯔꯣꯏ ꯍꯦꯛꯂꯤꯉꯩ ꯏꯆꯥ ꯂꯥꯏꯖꯅ ꯀꯟꯅ ꯀꯧꯔꯛꯏ ꯑꯗꯒꯤ ꯑꯩꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯃꯥꯁꯦ ꯗꯂꯥꯟꯗꯒꯤ ꯑꯣꯟꯊꯔꯛꯂꯒ ꯃꯀꯣꯛꯇ ꯁꯣꯛꯈꯤꯕꯅꯤ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯒ ꯂꯩꯀꯠꯅꯔꯤꯕ ꯑꯁꯤꯅꯤ ꯅꯨꯃꯤꯠꯇꯨꯗ ꯊꯥꯖꯒ ꯂꯥꯛꯑꯝꯕ꯭ꯔꯣ ꯅꯣꯏꯗ ꯁꯥꯔ ꯂꯥꯛꯑꯝꯗꯦꯕꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯣꯡ ꯀꯟꯅ ꯇꯥꯈꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯖꯒꯤ ꯃꯄꯨꯒ ꯊꯣꯏꯕꯒ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯄꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯃꯅ ꯀꯣꯛꯇꯥꯡ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯀꯣꯏꯁꯥꯡ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯃꯨꯇꯨꯝ ꯀꯧꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯤꯡꯒꯤ ꯊꯦꯜ ꯑꯃꯗ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅ ꯆꯍꯤ ꯀꯌꯥ ꯂꯩꯈꯤ ꯅꯥꯀꯟ ꯑꯃꯗꯁꯨ ꯈꯨꯜ ꯑꯃꯗ ꯃꯅꯥ ꯄꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯤ ꯃꯅꯥ ꯄꯪꯕꯗ ꯅꯠꯇꯅ ꯁꯨꯕ ꯆꯠꯄꯁꯨ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯅ ꯆꯩꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯅꯥ ꯄꯪꯕꯅꯤꯅ ꯈꯔ ꯇꯥ ꯈꯔ ꯇꯥꯗ ꯇꯧꯕꯅꯤꯅ ꯀꯌꯥ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯆꯠꯅꯅꯕ ꯇꯧꯔꯛꯏ ꯃꯗꯨꯒꯤ ꯃꯅꯥ ꯄꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯩꯁꯨ ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯁꯦꯟ ꯇꯥꯜꯂꯨꯔꯒꯦ ꯅꯨꯄꯤ ꯅꯪ ꯁꯥꯎꯔꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯦ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯅꯥ ꯄꯪꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯝꯕ ꯆꯥꯛꯌꯣꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯡꯐꯩ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦꯗꯣ ꯑꯁꯨꯝꯅ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯂꯣꯝꯗ ꯃꯤ ꯑꯃꯅ ꯗꯪ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯒꯤ ꯃꯄꯨꯗꯨ ꯋꯥꯔꯤ ꯂꯤꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯨꯝꯊꯛꯇ ꯌꯦꯡꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯏꯄꯨ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯚꯨꯠꯂ ꯂꯥꯏꯔ ꯈꯪꯗꯦꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯍꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯧꯗꯣꯡ ꯑꯣꯏꯔꯝꯅꯤ ꯑꯁꯤ ꯍꯅꯨꯕꯁꯤꯗꯤ ꯍꯣꯏꯅꯦ ꯍꯧꯗꯣꯡꯅꯤꯅꯦ ꯑꯩꯗꯤ ꯚꯥꯞ ꯑꯃ ꯇꯧꯔꯦꯗꯅ ꯍꯦ ꯍꯧꯗꯣꯡꯅꯤ ꯊꯣꯏꯕꯒꯤ ꯃꯄꯨꯗꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯗꯒꯤ ꯊꯣꯏꯕꯗ ꯚꯨꯠꯂ ꯂꯥꯏꯔ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤꯕꯅꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛꯅ ꯊꯣꯏꯕꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯤꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯗꯣꯡꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯅꯕ ꯃꯄꯨꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯃꯄꯨꯗꯨ ꯋꯥꯔꯤ ꯂꯤꯅꯤꯡꯗ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯆꯔꯥꯡꯅꯈꯤ ꯃꯗꯨ ꯈꯪꯕꯗꯒꯤ ꯂꯥꯏꯖꯒꯤ ꯃꯕꯣꯛꯇꯨꯅ ꯆꯥꯛ ꯆꯥꯔꯣ ꯑꯗꯨꯒ ꯀꯣꯟꯅ ꯂꯤꯅꯔꯣ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯤꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯈꯤ ꯃꯗꯨ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯇꯨꯝꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯈꯤ
नुमित अदुगी अहिंगी पुंग अमा तारकपदा युम अदुगी युमजाइदा कनागुम्बा अमा कप्पगा सत्पा हौरखी मतम अदुदा युमयाई की का अदुगा थंगनना तुमलिबा थोइबगी मपुदु मिकप थोरकले अदुगा युमयाई अदुदा मी चटलिबा दु येंखी मधु उबदा महा कीबसु फाउखी मधुदा महाकना खली हाय सोइरे सिदी युम मसिदी लाइफ फतब लेरे अदुनदी हयेमक माइबा अमा तानादब याद्रे मसि खल्लगा अहम हाइदुना खौदेमी महाकना असुमना खौदेम लुबा अदुदा युमयाइदा चटलंबा अदु मांख्रे मसिदगी लाइजगी मपुदुसु मखाताना अदुमक तुमखी नुमित अदुगी अहिंगदा सोमदसु थाजगी ममाना तुमलिंगै मागी मनाक्ता मी अमा फम्मगा कप्पगी मवोंग तौरखी मरुदा थाजगी ममादु मिकप खंगथोक थोलई अदुगा मागी अकोइबदा कोयेंग येंगी मसिदगी महाकना थाजबु कन्ना कौदुना कप्पा हौरकले महाकना असुमना तौरकपा अदुदा थाजगी मपा अमदी मबुंग अदु कैदोरगे हाइदुना सेंसलई मदुदा थाजगी ममाना मागी मनाक्ता मसा थाजदु कपलम्मी हाइना कपतुना हाइरमी मरुदा थाजगी मपाना ममा नंगी वखंग ओइरमगनिदा हाइदुना थेमजिनबिरी अदुबु थाजगी ममादी मागी मचानुपीदु हिंगलमगदब मांद्रे हाइदुना अहिंग अदुदा कन्ना कपलकले थाजगी मपागा मबुंगना थेमबा ngमखिदी थाजगी ममादी थाजगी फोटो अदु कोंदुना मसा थाजबु कन्ना कौदुना कपखी मसिदगी कप्पा याबा कपलबा मतुंग फमुंगदा फमदुना अमुक लैरी अहिंग अदुमा तुम्बा याखिदी मसा थाजना हाइरम्बा nganglम सकलम्बा मयामदु निंसिंग अदुम कपली असुमना मतम अदु हौजिनख्रे हौजिक नोंगालमदाइगी पुंग अहुम तरकले मतम अदुदा लाइजगी मौपा थोइबदु मपान थोकनिंगी हाइदुना मबुकपु हौदुरई मसिदगी मबुक पुन्ना मखोय अनि मपालोमदा थोरकली मखोयना असुमना मपालोमदा थोरकपदा तलान काफम अदुगी मथक थांगबा इस्तियार अदुदा नुपी अमा लेपग लैबा अदु लाइजगी मबोकना हाइफेट उखी मसिदगी महाकना इस्तियार अदुदा सत लैसिल्लगा येंबददी कना अमत्ता लैरमदी अदुबु कनागुम्बा अमा सत्खिबगी ममी मानबा अमा हाइफेट उहोखी असुमना लाइजगी मबोकना लेपगा दलान अदुदा येंगलिङै थोइबना इबो कैदोरगे लाओ असुमना हाइरपदा मबोकना होय चलसी चो असुमना हाइदुना मकोय अनि मपानदा थोरकले अदुगा थोइबदी मपान थोकली सोमदा मबोकना नाक येत कोयेंग येंगी मतम अदुदा युम अदुगी येना खादगी मी अमना सेपथारगा येंगपगुम तोरखी मदु उबदा लाइजगी मबोकतु स्वाई लाउखी मसिदगी थोइबदा लोइजिबो थोइबा हाइदुना हंखी मसिदगी थोइबसु लोइरेइबोक हाइदुना युम मनुंगदा परप्रप संगी मसिदगी थोइबगी मबोकना युमगी थोंगदु लोनसिनबा हेक थिंजिल्लकपदा युम अदुगी सुमांगदा कनागुम्बा अमा कन्न सत्खिबादु हाइफेट उहोखी मदु उरुबदगी थोइबगी मबोकना थोंगदु कम लाउना थिंजिल्ली अदुगा पोना पानसिली अदुमना तौबा अदुदा थोइबना इबो कैदोरगे हाइना हंगी मरुदा थोइबगी मबोकना कैसु तौदेदा हाइदुना थोइबगी मखुट अदु पाइरगा फमुंग लोमदा परप्रप लाई अदुगा फमुंगदा हिपखी थोइबगी मबोकतु यामना किरमी अदुबु थोइबदी करीमता उहोतबनिना महाक्ति करीमता खंगलमदी अदुगा कीसु किरमदी मतम अदुदा कनागुम्बा अमा युम अदुगी लैरिबा कासिंग अदुदा संगदुना करिनो अमा थिबतौना तौखी मसिदगी थोइबगी मबोकना कनानो असिबो हाइदुना सेपथरगे येंगी मदुदा कनागुम्बा अमा लाइजगी कादा संख्रगा करिनो अमा तौबदु उखी मदु उबदा लाइजगी मबोकना कनानोने हाइदुना कौखी मदुदा लाइजगी मपुना हाय आइनिने कैदौरे हाइदुना खुमलई मसिदगी लाइजगी मबोकना थोइबदु निंथीना लेरमनबा हाइरमलगा महाक लाइजगी मपुगी मनाक्ता लाई अदुगा कासिदा करी थीरिबनो हाइना हंखी मदुदा लाइजगी मपुना हाय सिगी कासिदा नुपी अमा सुसुत कपगी खोंजेल तायदना चंगकपनी नंदी तुम्बा याद्रबो असुमना हंगबदा लाइजगी मबोकना मागा थोइबगा मपानदा थुलुबगी वारी अमदी महान उखिबा सिंगदु तमखी मदुदा लाइजगी मपुना फरे आई हयेम अमाइबा अमा तानगे अदुगा
ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯕꯗꯨ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯒꯤ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛ ꯑꯗꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯀꯧꯗꯨꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯀꯩꯗꯧꯔꯦ ꯊꯣꯏꯕ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕꯤ ꯑꯄꯠꯄꯤ ꯅꯨꯄꯤꯗꯣ ꯂꯥꯛꯑꯒ ꯀꯥꯡꯈꯜꯁꯦ ꯍꯥꯏꯗꯣꯔꯛꯏꯅꯦ ꯑꯗꯨꯒ ꯑꯩꯕꯨ ꯐꯥꯒꯦ ꯇꯧꯔꯛꯏꯅꯦ ꯏꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯌꯥꯔꯁꯦ ꯍꯟꯗꯛꯇꯤꯅꯦ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯏꯄꯨꯅ ꯐꯥꯔꯒ ꯐꯨꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯐꯥꯊꯈꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯅꯣꯡꯗꯤ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯚꯥꯄꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯔꯥꯅꯤꯗꯨ ꯂꯥꯏꯖꯅ ꯂꯩꯔꯤꯕ ICU ꯋꯥꯔꯗ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯁꯦꯕꯥ ꯇꯧꯔꯤ ꯃꯍꯥꯛꯇ ꯅꯠꯇꯅ ꯑꯇꯩ ꯅꯔꯁꯁꯤꯡꯁꯨ ꯂꯩꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯊꯣꯏꯕꯅ ꯇꯨꯏꯁꯟ ꯆꯠꯂꯤꯉꯩ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯑꯃꯥꯏꯕ ꯇꯥꯟꯅꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯗꯂꯥꯟꯗꯒꯤ ꯑꯣꯟꯊꯔꯛꯑꯒ ꯇꯥꯁꯤꯟꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯈꯣꯏ ꯄꯨꯂꯤꯁ ꯈꯔ ꯆꯪꯉꯛꯏ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯂꯥꯟ ꯑꯗꯨꯒꯤ ꯀꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯈꯤ ꯑꯗꯨꯒ ꯑꯣꯟꯊꯔꯛꯑꯝꯒꯗꯕ ꯃꯑꯣꯡ ꯑꯗꯨꯁꯨ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯁꯤꯒꯤ ꯗꯂꯥꯟꯁꯤꯗꯒꯤ ꯑꯣꯟꯊꯔꯛꯏ ꯍꯥꯏꯁꯤꯕꯨ ꯑꯣꯟꯊꯔꯤꯉꯥꯏ ꯃꯆꯥ ꯑꯃꯠꯇ ꯂꯩꯇꯦꯗ ꯑꯣꯟꯊꯔꯛꯏꯗꯨꯁꯨ ꯅꯍꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯊꯛꯇ ꯀꯥꯔꯒ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯗꯂꯥꯟ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯄꯗ ꯐꯛ ꯑꯃ ꯊꯥꯔꯝꯈꯤ ꯑꯗꯨꯒ ꯐꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯊꯥꯖꯅ ꯌꯥꯎꯈꯤꯕ ꯎꯄꯨ ꯑꯗꯨ ꯎꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕ ꯖꯥꯠꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯡꯅꯕꯒꯤ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯚꯥꯄꯇꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯐꯣꯟ ꯑꯗꯨꯗ ꯁꯥꯔ ꯂꯥꯏꯖꯗꯨ ꯋꯥꯈꯜ ꯂꯥꯛꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯒꯅꯤ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯏꯕꯒꯤ ꯃꯄꯨ ꯑꯁꯨ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯛꯇꯔꯅ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯗꯨꯅ ꯑꯔꯨꯕ ꯋꯥꯍꯪꯗꯤ ꯍꯪꯕꯤꯕ ꯌꯥꯗꯦꯀꯣ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯣꯏ ꯗꯥꯛꯇꯔ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯖꯁꯨ ꯋꯥꯈꯜ ꯂꯥꯛꯅꯕꯅꯤꯅ ICUꯗ ꯊꯝꯗ꯭ꯔꯦ ꯋꯥꯔꯗꯇ ꯑꯣꯏꯅ ꯂꯩꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯆꯪꯉꯛꯄꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯥꯏꯖꯗ ꯂꯥꯏꯖ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯄꯨꯂꯤꯁ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯁꯦ ꯄꯨꯂꯤꯁꯅꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯊꯥꯖꯗꯣ ꯃꯥ ꯃꯥꯡꯈꯤꯕꯒꯤ ꯀꯟꯅ ꯊꯤꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯥꯖꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯜꯂꯨꯕꯗ ꯂꯥꯏꯖꯅ ꯊꯥꯖ ꯏꯃꯥ ꯊꯥꯖꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯎꯄꯨꯗꯒꯤ ꯀꯅꯥꯅ ꯂꯧꯊꯣꯛꯀꯦꯕ ꯃꯥ ꯎꯄꯨꯗ ꯂꯩꯍꯧꯕꯅꯦ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯂꯥꯏꯖ ꯁꯦ ꯋꯥꯈꯜ ꯇꯥꯎꯁꯦ ꯎꯄꯨ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯅꯪꯒ ꯂꯥꯏꯖꯒ ꯄꯨꯜꯂꯝꯕ꯭ꯔꯣ ꯃꯗꯨꯗ ꯂꯥꯏꯖꯅ ꯄꯨꯜꯂꯝꯃꯦ ꯉꯁꯥꯏ ꯏꯕꯥꯅꯤ ꯗꯂꯥꯟꯗ ꯂꯩꯔꯝꯕꯅꯦ ꯑꯩꯗꯤ ꯗꯂꯥꯟꯗꯒꯤ ꯑꯣꯟꯊꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯎꯄꯨꯗ ꯌꯥꯍꯧꯔꯤꯕꯅꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯅꯅꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯂꯧꯊꯣꯛꯎꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯂꯥꯏꯖꯒꯤ ꯌꯨꯝꯂꯣꯝꯗ ꯃꯈꯣꯏ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯏꯖꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯥꯡꯂꯨꯔꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤꯗꯦ ꯃꯍꯥꯛꯇꯤ ꯃꯥꯅ ꯗꯂꯥꯟꯗꯒꯤ ꯑꯣꯟꯊꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯄꯥꯕꯨꯡꯁꯨ ꯌꯨꯝꯗ ꯍꯥꯏꯊꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯍꯥꯏꯊꯔꯛꯏ ꯁꯣꯝꯗꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯥꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯂꯥꯛꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯂꯥꯏꯖꯒꯤ ꯌꯨꯝ ꯌꯧꯔꯤ
ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯤꯒꯤ ꯃꯄꯨꯅ ꯑꯃꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯎꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯂꯥꯏꯖꯤꯒꯤ ꯃꯄꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯈꯔꯒ ꯂꯣꯏꯅꯅ ꯇꯨꯂꯥꯠ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅꯁꯨ ꯂꯥꯛꯅꯔꯤ ꯁꯣꯝꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯂꯥꯠ ꯃꯊꯛ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯂꯒ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ